लेग्रे डेट टुमती चपचान जेंद्रे अदुगा ममांगदा आइना हाइगिबदो मणिपुर की इंटीग्रिटी सोहलोय हाइबा वफमसे सोहलोय हाइबा वफमसी यावरिबा मखै वरी सानरोयना हाइबनी अदुदा वरी जी सानरकपनिना वरी दु सानरकपनिना हाइरिबा मणिपुर की इंटीग्रिटी काहेलोय हाइबा वफम यावरगदी सानरोय हाइबदु वरी सानरबनिना मदुगी वफमदो इंडिया गवर्नमेंट यारे हाइबगी वखलुंदुनी मसागी लालो लुपसिंदु लेरिबसि मसिनेबा अदुगा इंडिया गवर्नमेंट की मैकेदगी मसी मखोइना हाइगिबा मखोइगी डिमांड यारे हाइना फोंदोखिबदि लेते अखोइ थेंगदे मसी पाउसमक्सु अखोइ इगियेबको अदुना मसी स्वाइ सिदा अदुनी ngसाइदगी चममनबसि थोलेइजे ngसागी सु हंदोइ हंदोक्ते ngasi बाउ ज्ञान ततादबिदा अदुम लेहनबा अदुगी थबक सिदा ग्राउंड लेवल सिदना हंदोक्तबगी ngसागी सुजि अदुमक चनदुना लेबगी फिबमसिमा खोइना अदुम उबा अदुगा डॉक्यूमेंटेड ओइबा फमदुदना सुजि हंदोक सुजि लेट्रेना हाइगदोरिनिदना असुमाइना हौजिकी वरी सानबदुगी मतांग अदुदसु लाखरिजे अदुनेबा ngसागी मखोइगी ngसागी कुकी लालोप सिंगी मरक्तगी क्लेम तौरिबो वफमदु यारिब्रा यादब्रा हाइबिजु सिजु मयक सेंगदेबा मुका मयक सुंसेंग सेंगनदेबा मसिना खोइगी क्लेम तौबुदी याबा बीजेपी की मैकेदिगेजु मदो इंडिया गवर्नमेंट की मैकेदिगी पिगिबु लेतेना हाइबिजु दुम यानेबा सोइदना दुम यारनेबा अदुगा कांग्रेस की मैकेदिगी हाउजी हाइरिबा मसि याबदुना मरम मोरकांदा वरी सानरी नत्रा हाइबिजु सिजु अदुम येपि याबा सिजु आर्गुमेंट अमगी अफमने पॉइंट ऑफ आर्गुमेंट ने सिजु याएबा अनिमकी मियंगदुदा हाइनरिबा पॉइंट सिंगदु अदुम सुमक्सु मियेना हाइबि याय अदुबु सोहेलिबसिदी इंडिया गवर्नमेंट की माइकेदिगिनी मसिना मरम ओरकांदा कोइदा चयतनाबा चममनाबा मयामसि थोहलइबनी मसिगी वारुसिन नम पुरकपा हाइबसिनी इंडिया गवर्नमेंट की मखुत लेरे अदुना स्पार्किंग पॉइंट ओइगिबा सु हंदोकपा हंदोक्तबा स्वागी मतांगसिदे हेक हौबदगी लाए मसागी यूपीएफ की लुचिंगबसि थांगमिलान गुइतेसी चुचान म्यांमार मसानी मार्क्सी चीन स्टेट एमपी ओरमबा अदुगुम्बा अमी मियो अमखंगनी मार्की पार्टी जुदगी तानथोरकपा मतुंगदा मार चेलागा मणिपुरदा लेरे मणिपुर की सिटीजनशिप से लौरबा मतुंगदा मणिपुरदा लालौलुबसे मथंग मथंग दिंखलक्तना सु तौनबगी थाक्सी लाखरीनी हाइबनीदको अदुना मसिगी सु तौनबगी मतंग स्वाइसिदा आई कांग्रेस तसु याम कन ब्लेम तौनिंगदे मरमदी कमतमदुदा बीजेपी लेंगाक लेरमगसु सुजिदी ऑटोमेटिकली अदुम तौखरनेबा मरमदी मणिपुर गवर्नमेंट खंगहंदना सुजित ओरमिबनी मतमदुदा मणिपुर गवर्नमेंट लेजबगी वानी अदु लेरसु मो याहंदना तौरमबनी अदुगा लास्ट उपाय लेरतना यारक्तदना तौहम थोकपदु तौदे यारक्तदना 2008 ता कांग्रेस गवर्नमेंट दा याहोलगा सुजि मुसथगिबनी मदुगी मतुंगदा मसिंग हेंगलक्तबगी वफमसिनी ngसाइदगी नैनरिबसे मसिना हेंगलक्पा हाइबसिदा याम लुरेदी असोई बीजेपी की मैकेदिगी क्लेम सिना हेंगलइबदो मनुंगदा फ्रैक्शन लाकपदगी हेंगलक्पनी हाइबनी फ्रैक्शन लाकपा हाइसिदा कमाय तोइनो अद्वाइदु खितंग चममनब लेरे मसिंदी हेंगफम थोके फ्रैक्शन लागसु केनो से अनि थुए हेन लौरसिने फॉर एग्जांपल केनो की मी चाम ले मतमदा अनि थोले तंखाई तंखाई येनरे हेनो लौरो यांखाई लेरेन लौरो मतमदुदा मसागी सिगी मिल्टन मसिंदुदी हेंगफम थोके बको अदुबु मसी हेंगलखिबसी मसागी हानगी पेरेंट ऑर्गेनाइजेशन दुना मोगी खुदों चाबदु फंगनबा ngसागी बीजेपी मैकेदिगी क्लेम तौरिसुबोबा ऑर्गेनाइजेशन दुना मागी खुदों चाबदु फंगनबा मी चाम लरमदो मी यांखाई थोखिबदो चाम लेना सुम हाइबा अदगी अनौबा चामदु सु क्लेम तौरगा सी नत्रबा मसिनेबन लेरिसे अदुन चयनबसिदी अखोइना नते इंडिया गवर्नमेंट थोहनबनी मसिगी वरोइसिनसिदी इंडिया गवर्नमेंट पुरक्त्रगदी अखोइना सिस्ता हाइबा ngमोय अदुगा मणिपुरदा हौजिक लैंगाक पाइरिबसिंगसिदी कांग्रेस की हायरसु बीजेपी की हायरसु अदुमक सिदी सेंटरना अपाम्बा मतमदा मखोइना तौ हाइबदु तौगदब लेबनिना मदु तौबा याबा मी खल्लगा तौरकदौबनिना मसिदी उपाय लेरोय अदुना ngasiगी थोकलिबा लान सुगी वाथोक सिगुम्बा मयामसिदी चप चाना सेंटरना लोसिलगे है हाइब निमित्त लोसिन ngambani aduna tana sidi akoida sum yana halaga akoi misen gi marakta nungsinaba ma nabani कांग्रेस अमसुंग बीजेपी मरक्ता हौजी याम कन्ना आइदी सि लाउनरी बम मीडिया दा लाउनर खनसे खोइ मीडिया लेजमनिना दुम नोंगना मना हारकनी नोंगना मा हारकनी सि तो मसिदंग हापो होनबदा मियामना दि यामना पामद्रबनी पॉलिटिकल पार्टी सिंग मरक्ता याम हुनबसि मियामना कछु तानिंग दे
पामदेबा ngsaigi BJP ne haira su taning deba Congress na su pangchei da cheiba malaga su taning deba adusu aduna madugi mahutta yanaba haibadi masigi solution ama puraknabagi matang sisida mai unjin bibaduna hina chungmani na swai tamjage. Okay, thank you very much. Ekoi channel journalist yamna marik chumna yam objective oina nakalani maki oiba pointing amasung yam interesting from oiba from sing thambi bone of contention nama either suspension of operations maruina BJP na Congress ta yam chauna target to pot am khakni masina maram oiraga ngasi thoiba manipur crisis se suspension of operations na maram oiraga thon bani aduga masi Congress government na matam amada yamna checkshil hodana haiba tare yamna calculative hodaba aduga yamna vision walobadagi masi ki thabak se tawrubani maduna maram oirakanda kuki militants mayam sina yamna unwarranted oiba mongda manipur operate tawrakanda thabak se tawrakpani habani nakalam da ekhogi suspension of operation da yanave agreement singi manungda laibak sigi law inba constitution of India se evite over loina manipur gi territorial integrity se ngak pa haibo ofam sing si loino yauri aduga extortion to biya da bagi ofam si yauri national highway gi manakta amasung international highway gi manakta makoi changsan da ba haibagi ofam mayam si su loino makti yauri kamai ni yeng biya oja masigi suspension operation da BJP amadi Congress ani gi masida hunari ba ofam aduga suspension operation ohelakpa ekoi gi manipur da phibam bayam se kamai yeng biya miyambo ahal makti kai kuno busri suspension of operation ki matang da BJP amasung Congress ki marakta yamna awaya khum tongnabasi ngasi khaki wana te ko si yam sange even assembly da baw da masida issue mo wergan nainari bani adumaina hauji haigibadu adumaina koigi Surya Kumar na wahang si pukhalakna mangi August ki mikham juda nainagi pakum pigi matamduda adum biren kumham thokpa adum khomgi su medicine sing adudagi adude hengalle haibino singba sim masana adum haigibani aduda hauji general point jina hengat pasi Congress ki matamdani adagi BJP ki matamdani na haibani ada aina haningi di Congress hairo natraga BJP hairo kaina tisni da aina haningi di sidi ahan ba Mr. Ibu bigi matamda sagi ahan ba su si sign tongna matamda Manipur lenga gi hon punti khangan bonte ba kaim khangan da bida dum Assam Rifles ka sign tongna ba si center na yarga home ministry ni yarga ne ba madu Manipur lenga tum awa logdi hai bane ba maduna taidi center na Manipur lenga si wa su logdi noina sign tongna gera tongna ra khoi di kuki militan sam khara aduga khoi sign tongna re noi yauge yaure dunia ba sign na thokre aduni matung da 2008 ta amuka yaugda yarakta na sagi Manipur da lan hoba group ama oibni na Manipur government se yaugdi yarakta na madugi signatory ama Congress ki ibobi matam gi sarkar du uirubagi yaurubagi wane maduda ex ko banu pam natraga BJP na palamaga su adum tawrane ba maramdi matam du ta paliba matam du ki was du nate hek hobadagi center na Manipur da paliban government sing sidi matam gi lenga haitare ne kasu ino ubja ante ba muito haibdum tawdam ni yadraga koin thok torkani phim du leibani na aduni aduga chamanana haujuksu adum BJP na palakanda su adum tawrisi tawkanda hadaki da kitang peculiar oiba ama haigadra biren na ngasagi su militant singdugi marakta Myanmar masang altana luchingba ayamba organization yaurambagi pienda ba haitare madu mana pienda ba phongdoktana madu su do withdraw tawre na harakpaduda ngasigi sparking points handaki lan tholi basigi sparking points ju masi ju amani haina lobi ya bako mase mar factor budi yamgre yamgibadu 15 ga su madu su amakak niena haibe yai adu masi su ni hojik madu biren lengak na suspension operation se withdraw tawre ko yaro na haikanda center na tarabar sine bangisi yam lurisi masine ba akoi ki BJP na pangera Congress na pangera any ex ko party na pangeju panjasen ho ya ebe kain kai deba adu da tarabra hai bisine adu handaki mamangi February thada loisin gadaba sugi magi loiraba du makata na sign tonari bra tonada bra su se suspend to pura mani India government ga suspension operation lainari badu lainari bra lainada bra ngasi bhau kanam khangde
even akhoi BJP lengak si baw si khangi bra khangdabra ai khangde mukhoina khanagadi sodana maki phongdo amguni aduna khangdaba duna maram bor kanda ngasai gi makhata na suje center ga chanari bra chanadabra ajai ngasai gi rules ki matuina haitar gadi suspension of operation the makhado sangdo ener lauthorakidre lauthoraktrabanina madu chanadri haina lobam thoeba madu chanadregadi kuki militant sungdi mathakta ngasi operation chathabra chathade assembly da di chanari na oza pangiba chanari haibudi adudi akhumni asomda di technical oina somda di sign du sangdoi ba sanokta ba chanari haigre hairaktre ba ko sign du India government ki market ki masi phongdorakte haju pho extend to have the phongdorakte hai yes aduga suji chanari ena assembly da haibududi masagi oireba pm sina manipur government haibu oigani na khalleba aduni haju dai rise center na manipur da matam gi pan giban government sin ge thoyok na lumna laude makoina maduna maram markanda mokhogi apamba lambi ju da pungna bo hona bakanda matam dugi lengak BJP oigara Congress oigara baligi haming to hobanga tneba ladies machine ngasi chuni hojik asomdana sangdo ena sangdok pagi khudam ni hojik ladies di sabsana sangdo e masi adum chanari haibi khudam ni manipur government si yaudre to e harigasu India government gadi adum maksu si lady haibi khudam du ne ba koina uri si adum officially madu hanagumna masi adum sangdo e adigi sita sahi asuk phau sahi gi sangdon laimnidana madu sangdo edo adugi chap chaba notification do leite haibani da aina haijari sidi aduna sigi phiram sil leibani na aidi swai matang sida ngasagi magi matamdani na hainabasi hoi ngasagi party machine si oinabani na madugi argument amabudi chawna lei adubu masi thoidokna kana da argument yan loweba inade aigi mot ne ko maramdi madu aduda hairagasu adada hairagasu center mawa sulo lodo nate suda thado nate ba hauji biren gi lengak sil leira kan sida article 355 janai hai chanade hai adum tauri biren gi kenodagi home gi saruk singche adum lokoi thibum uduna pangan sonthaba kaidoba manba kharasu ui aduga sometimes madu su purat leirabra haibudusu amuksu leite biren na khoi chief minister na tawbang ba activities su marakta amuksu uthorei tawbiabasu adum tawrei tawdana hairakandana masi center gi makutta leikiba sigi mangondagi sigi unified command gi adu lothokiba da lothokiba amuksu hai adunani masi sida akhoi da sayna ba samunna ba mayam ma tholi sidi khoi di idi akhoi gi manipur gi government sida yam kana blame tawning de maram di masi tawgena tawba center gi policy makhak ki makhada satharakpa oibanina akhoi swaida sum khananabagi akhoi gi bond of contention do sendapa oiba adu ne lawi aduga suji tawnakhra matung sista hojik kari goirige haibas pibam sidi hojik suji adumak chanari haibasini akoina uribasi aduga official oina lautok taba sudu adumak chana hanbasi chumibra haibasine ba koina hangningi di aduna chanari haibabudi akoidum ure chanabuduna bu ngasi makoi kim takto operation chatadrini kaim tawdrini kaim haiba ngamdrini moi tawing kai yaribni aduna masagi swai damu la kan sida ground rules o sa ai kaino dang jaw be masida ikoi kuidringai da oza ikoi mamang da su discussion to oza isa yauna to kibada hindu paper da phongba news report amada government of india report amada ikoi central government na sugi review to we haidana ama thama kanda masi extension to we natraga to de have ngasi phoba sumong phongdok pa leitri why aduga masi suspension of operation se chatnadre have zo je haidri aduga makhata na extension chahi gudingi ikoi gi extension to godo buni masi na magi formal procedure ne haju phoba chahi amadagi na chahi amagi extension gi wafam se su public ta khangan beleite at the same time janadre haba wafam se su khangan beleite to bodabu mamang da review to we magi 14 camp sida review to we haibagi wafam amadi yam mayek singna pankiba lei masi su mapungoina ekogi kuki militant singi leadership tege tholok president si men sing yauna court to hiba lei matang sida government of India na masida confusion ma tham create tawna ba mogi intention na leina lobi bra na chagana kari gino phongdok pa yada ba je clarify tawda ba je kari gine na ubi ozan adun mase ekoina swaistan yamna chayat na ba chamam na ba manipur miam da center na faholi ba se center su koi BJP lengang ni BJP phatab gi hamdu natte ko aina hajar si pali ba hek haurak padagi India na maning tamba leba amo ro matung da ngasagi lai ba masigi system mayam si manung da
kanda India government sina Northeast amasung akan na Manipur da yingiba miyeng dukhaki wani aina haijari sidi Congress na panba BJP na panba adugi manati Congress na paling mitasu adum tawduna adum laba wafam amakhangni aduga BJP na paling mitam sidasu hoi akogi Act East policy lakpa kanda tawde adadana khar kitang tawba malhanba Northeast che sakhotna akogi India sakhotpa ya ponte kana haibagi mawong ama he haiba adu khaki wani aduga sabsana masida कोई इंटेंशन से पीदे हाइतारेने को मागी कइनोसी थोदोना पीदे हाइबसिदी हंदकी लान सी मनुंगसिदसु मखोय मियाम दम उबो फंगिसिनी सिगी मतंगदा प्राइम मिनिस्टर ngasi phawda warning thin ngangde sob tohningde aduga manipur miyamna prime minister lak piuina sukana haibsi aidi karigi hairi noina hangningeba laksu la roidaba lakningbai wakhansu leitaba adugumba mi emada hanjin ma lakpi oina haibigi kari mathau tage prime minister lakraga aikoi loi siradro adune haininge ba idiko aduna hindu gi matamdu ki pigi ba report tu aina ngasai dagi haijari ba aduni masida ngasai gi su se review tore ani meeting amadi pangthokiye ba meeting je pangtho matung da formally maruda makata na masi sangdo ena haibasi hairakadabane haibani da aina haibadi adu madugi wafamdo amata hairaktrabadina lobum thoidi 상도 이조 하이트라바 상도도 이조 하이르바 에그리멘토 사인 동로버기 홈수 우다바 아두 타르가디 아이코이나 로홈 토이디 아마롬다 수지 레이트레 하이나 로고도니 수지 레이트레 짠나드리 하이나 로홈 토에바 아두가 아이코이나 그라운드지도 우리버시나 수지 짠나리 시네바 아코이나 아무 하이리지나 아두나니 스와시다 짜이et나버시 아수막 토원두나 탐미버시디 ngasai India government gi koina khangdaba policy adum leirangani maduna maram orkanda haidokpa yaba hayadaba asu leibaduna maram orkanda tobo oramba su adu masina aikoidadi yamna sarak chahingnaba amadi thohalli miyamda haifam khangdaba tawong khangdaba amadi adum lehelisi masina ne buko aduna masi aikoida ngasai ground room tuai de na haibigi matang dune ai adwai de mati am khatang pancharam ge ai tam sang lozero ada ground rule sidi totally tugairabane pum chai makai tugairabani makhoi sidi yauri do manipur integrity si kaheloi haiba yauri bani magi ground rule sida yan constitution gi makhada layudabani chanagani moi adum yani na haiba yauri bani masida handaki moigi sigi lan manung sida kuki leaders sing siga sagi sugi da labor chingba sing yaurga wari chana kiba adoida manipur ki territorial integrity kaheloi haiba point si yaurga di wari chana roi haiba ngamini adu yimodana duko adugum bagi wafam zum la inni aduga extortion to ya roi haiba na chingbadu kadai bhaw nga age ngasidi highway sing si moi mayam gi makutta pura adum loirabagum bani aduna manipur da port khwaidagi tangba state ama oire na manipur lauthorakpada manipur na makok oirise aduna maram orkan o helaini aduna sidi asigumba sidi haibasu yarabani su si license to extortion na haibai yarabani maduna maram orkan makhoida tongnabagi khudong chaba ma phangali aduna masidi lokto handokpham thoi anyway ngasi panelist sing si yobiri sing sida aikoina togodaba demand si ngasagi kanadra su chanarida akoisu khangdre ko aduga channa de haina lobusu yari aduga chanari haibsimate akoina uri aduna sigi phim sidadi anyhow manipur government so adum demand tawduna leiri su withdraw togodabni India government ga tonari basi biren government masamak na su adum masi adum center da haiba poni aduna masidi su si kanadraba masina tangdu laitaba pornabagi policy amani na packet luraga maduna kanabam khangdraba adugumba policy amak oirabani na masidi mapung khana withdraw tawraga makogi matakta sabsaba operation sathabam thoyena aismain thamje withdraw tawfam thoi masida sugi ground rules simadi sarvana sare haibagi wafam ama koi channel journalist thambiri masida minute ama niding lojaraga aina panjaning basi suspension operation gi ground rules da yauri basi cadre singna ahen kulai paibe yaroi amasung ammunition amadi military equipment ama phawa ahen sina be yaroi aduga makoi gi sina gadau basi so PSO manga dagi hena sina be yaroi personal security officer masi makoi gi kem ngakna ba amasung makoi gi leader sing ngakna bagi damukta guard tawna bagi damukta legada une habani masi gi mathakta fresh recruitment baktok be yaroi aduga additional military outfit sing setnaga
government amagi type ta makoi ki oina parallel government run to we aroi adu offensive operation makoi na kana gum amma forward attack to we aroi maru ina security forces sing da amasung miam da memorial makoi ki oiba construct to we aroi adu phiran chingkhat pa aroi amasung military parade to we aroi haiba wafam sing yauri masi mathak state government na suspension operation si cancel to ba ngami aduga masi JMC joint monitoring group ki recommendation makhada haid basi masu mayak singna yauri masi ground rules ni sing si kai dalak sage aroi boina ekhoi journalist respected senior journalist ekhoi oza hemchandra dalak sage oza samap se oza na to birani ai asai gi congress amadi BJP gi debate che public to soina matam jo khare hina lore ekhoi pung ama minute tra manga gi ama makai fa ekhoi discussion time ji oibani aduga kagas ekhoi gi sarat ki hana mangjong na haibading ase pung tare makai da gi sigi program le haiba sei khoida mangjong na pb bo afam ne haiba tare adu khitang de khoi extend tore ai kaka ju lip ai pizari haiba tare discussion sigi manung jana ai ozada mung lak seni mo se oza suspension operation editor adu ai ozada lak seni mo se suspension operation haiba se manipur gi leiba situation sita di yam sathina maru oiba amasung masina magi implication amadi impact se sathina chawba posak ma oidi ozana ngasai tambi gi bada masi su hojik leiba conflict sigi sparking point amadi oi haidana so make sing na thambiri masida congress amasung BJP ani na ngasai thamgriba wafam mayam je ozagi ozana objectively masi ozagi observation da kamaini yengbi edo adum da thambi sida ngasai haiba haidaba thoki di habim tang swaisi hojiki ekemisra hoina ko interlocutor oiraga ngasai kuki organization sing du wari sana gi bagi wafam amabudi leigre ai 𝗑𝗘𝗠𝗖𝗛𝗛𝗛 aduga mamang da aina haigibude manipur gi integrity sohaloi haiba wafam je sohaloi haiba wafam si yauriba makai wari sana roena haibani aduda wari ji sanarakpanina wari dus hanarakpanina hairiba manipur gi integrity kaheloi haiba wafam yauragadi sanaroi haibadu wari sanarabnina madugi wafam do man India government na yare haibagi wakalun duni masagi lalu lup sing du leiri basi masi neba aduga India government gi makai digi di masi makoina haigiba makoi gi demand du yare haina phondu ki biti leite koi mthing de masi pawsu maksu koi igi yebo aduna masi swai sida aduni ngasai digi chamamna basi thole ije ngasai su handoi handokte ngasi bau gyan ta dabida adum lehanba adugi thabak sida ground level sidana handok tabagi ngasai su ji adumuk chana duna leibagi phibam jima koina adum uba aduga documented oiba pham dudana su ji handok su ji leitrena haigadorin nidana asumaina hawjiki wari chana badugi matang adudasu लाखरीजे अदुनेबा मसागी मखोगी मसागी कुकी लालोप सिंगी मरक्तगी क्लेम तौरीबो वफमदु यारिब्रा यादब्रा हाइजु सिजु मयक सेंगदेबा मुका मयक चेंग सेंगनदेबा मसिना खोगी क्लेम तौबुदी याबा बीजेपी की मगेदी जो मदो इंडिया गवर्नमेंट की मगेदी पिगिबु लेतेना हाइबसु दुम यानेबा सोइदना दुम यारनेबा अदुगा कांग्रेस की मगेदी हाउजी हाइरिबा मसी याबदुना मरम मोरकांदा वरी सानरी नत्रा हाइसिजु सिजु अदुम येपियाबा सिजु आर्गुमेंट amagi afam ne point of argument ne sisu yaeba ani maki mieng du da hainer iba point sing du adum isu mak su mi na haibi ai adu bu sweli bu sidi India government gi maikei de gini masina maramor kanda koi da sayet na ba chamam na ba mayam si thogal leibani masigi warusin na mapurakpa haibi sini India government gi makuta leire adu sparking point oi gi ba su handokta ba swagi matang si de hek haubudagi lae masagi UPF ki luching basi thangmilan kuitesi chuchan Myanmar masani mark chin state ta MP ormaba adugumba ami miyo amakhangni marki party judagi tanthorpa matungda mar chelaga manipur da leire manipur gi citizenship se lawba matungda manipur da lalawlup se mathang mathang dingkhalakna su tongnabagi thakse lakhri ni haibani da ko aduna masigi su tongnabagi matang swaisida ai congress ta yang kona blame toning de maramdi kamatamadud da BJP lengak leramagasu su sidi automatically adum tawkhraneba maramdi manipur government khanghandana susit oromibani matamaduda manipur government leijabagi wani adu leirasu mo yahondana tawmabani aduga last upai lertana yaraktadana tawhum thokpadu tawde yaraktadana 2008 ta congress government da yahollaga suji musathagibani madugi matungda masing hengalaktabagi wafam sini ngasai dagi nainaribasi masina hengalakpa haibasida yam lureidi so BJP gi makedigi claim sina
हेंगलइबदो मनुंगदा फ्रैक्शन लाकपदगी हेंगलकपनी हाइबनी फ्रैक्शन लाकपा हाइसिदा कमाय तोइनो अद्वाइदु खितंग चममनब लेरे मसिंगदी हेंगफम थोके फ्रैक्शन लागासु केनो से अनि थुए हेन लौरसिने फॉर एग्जांपल केनोगी मी चाम ले मतमदा अनि थोले तंखाई तंखाई येनरे हेनो लौरो यांखाई लेरेन लौरो मतम मदुदा मसागी सिगी मिल्टन मसिंगदुदी हेंगफम थोकते बको अदुबो मसी हेंगलखिबसी मसागी हानगी पेरेंट ऑर्गेनाइजेशन दुना मोगी खुदोंग चाबदु फंगनबा मसागी बीजेपी मेकेदी क्लेम तौरिसुबोबा ऑर्गेनाइजेशन दुना मागी खुदोंग चाबदु फंगनबा मी चाम लरमदो मी यांखाई थोखिबदो चाम लयिना सुम हाइबा अदगी अनौबा चामदु सु क्लेम तौरगा सी नत्रबा मसीनेबन लैरिसे अदुन चयनबसिदी अखोइना नते इंडिया गवर्नमेंट थोहनबनी मसीगी वरोइसिन सिदी इंडिया गवर्नमेंट पुरक्त्रगति अखोइना सिस्ता हाइबा ngमोय अदुगा मणिपुर दा हौजिक लैंगाक पाइरिबसिंग सिदी कांग्रेस के हायरसु बीजेपी के हायरसु अदुमक सिदी सेंटर ना अपाम मतमदा मखोइना तौ हाइबदु तौगदब लेबनिना मदु तौबा याबा मी खल्लगा तौरकदौबनिना मसीदी उपाय लेरोय अदुना मसीगी थोकलिबा लान सुगी वाथोक सिगुंबा मयाम सिदी चप चाना सेंटरना लोसिलगे है हाइब निमित्त लोसिनब ngambani aduna tana sidi ekhoida sum yana halaga ekoi misen gi marakta nungsinaba ma nabani congress amasung bjp marakta hauji yam kana aidi si launori ba media da launor khone se khoi media leijamnina adum nongona mana harkani nongona ma harkani si to masidang hapo honabada miyam na diyam na pamdrabani political parties sing marakta yam hunaba si miyam na kasu taning de पाम देबा मसागी बीजेपी ने हायरसु तानिंग देबा कांग्रेस ना सु पंगसै दे चेबा मालगसु तानिंग देबा अदुसु अदुन मदुगी महुत्ता यानाबा हाइबदी मसीगी सोल्यूशन अमा पुरकनबगी मतंग सिसिदा माइ उनजन बिबदुने हेन चुंगनी न स्वाइ थमसगे ओके थैंक यू वेरी मच कोइ चैनल जर्नलिस्ट याम नंबर 1 चुमना याम ऑब्जेक्टिव ओइना नाकलानी मकी ओइबा पॉइंट सिंग अमसुंग याम इंटरेस्टिंग फम ओइबा फम सिंग थंबी